ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯑꯝꯇ ꯍꯥꯏꯖꯩ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯗꯤꯀꯣ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯝ ꯇꯤꯛꯇꯛ ꯂꯥꯛꯇꯛꯅ ꯍꯥꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯋꯦꯕꯀꯣ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯧꯔꯔꯣꯏꯒꯦꯅ ꯑꯗꯨꯝ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯏꯕꯨꯡꯗꯨꯅ ꯁꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯑ ꯈꯣꯠꯂꯛꯑꯒ ꯀꯦꯛ ꯊꯨꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯋꯥꯁꯦ ꯊꯝꯃꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯛꯆꯕꯅꯦꯕꯀꯣ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯐꯣꯡꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯇꯦꯛ ꯑꯃꯈꯛ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯔꯤꯜꯁꯇ ꯊꯥꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯏꯗꯤ ꯐꯨꯜ ꯁꯣꯡꯗꯣ ꯊꯥꯔꯛꯑꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯎꯠꯊꯣꯛꯆꯔꯛꯑꯒꯦꯕꯀꯣ ꯑꯗꯨ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯁꯛꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯅꯪꯅ ꯂꯣꯅ ꯍꯨꯔꯥꯟꯅ ꯌꯦꯡꯂꯤꯉꯩ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡꯗ ꯊꯣꯏꯖꯥꯏꯅ ꯇꯥꯔꯛꯄ ꯅꯪꯅ ꯂꯣꯅ ꯍꯨꯔꯥꯟꯅ ꯌꯦꯡꯂꯤꯉꯩ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡꯗ ꯊꯣꯏꯖꯥꯏꯅ ꯇꯥꯔꯛꯄ Wow. Nang pusle lere te manang tawido kaino kalesa me ke tawne bako sebem nang tawido kai cake na sida lere oren budi urni do abe sida ulam ge push Shinjugi gini, Shinjugi masan. YouTube tuh ini hantar ke tuh sih, mama angkat ke kang nih. Masa aku jago deh apa sih? Kayak mau sanksi nih sih, orang yang main tahu orang kode yang kayak apa? Kayak apa saja gitu. Aduh, yang Tahu mah, kayak mana tuh Krishna? Nah, nusi bibidagi hari ni ambil support na hari ay hujik 50K yaudzare, dudugi hari koi yamba dadar men na kau tahu raga hari ay kaktika aroge kalam mana ado mana kai kau dino ay yum da pak lay buzu, pang mana te ay solay ngai jenang cuma 50K yaudzare ni ambil jam harau itu na ama nangi dalam tak cake slow BDS cuma na tak cara amagam, harau samina je na cake se kakek tahu bune, abis itu problem ki mai kai degi me amda thank you nam tahai je, amda Yang mengajar yang thajat dan hari yang tak kita sudah kau aja kan umumnya yang mana, sama lagi memang ada 12K subscriber umumnya yang mana, aduh di channel je 38K mana nih bukan yang kali juga. Yang mengajar hari ini memang ada tuh cake sekarang lagi, habis itu kita nengah. Tak lah. 너무 나는 비하게 되고 남기기 잘해 유니나.
Anh ngạc thở bây giờ. Đây mà đấy em bị rồi nó quả. Đây đi cô lại quả. Anh có tiền không? Yummy yummy. Ông có đâu? Lùa đó. Mà không thằng em rồi. Chỉ hơi tay mồi mà không thằng em rồi của mẹ luôn. Nó có bay một. Ấy tôi hồi là vậy tôi hồi là. Rồi. Ê, cứ đi tao này ăn đi. Qua lì qua mèo. ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯂꯕ ꯏꯌꯥꯝꯕꯅꯦ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯕꯀꯣ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯃꯤꯅ ꯉꯥꯡꯉꯛꯑꯁꯨ ꯁꯤ ꯇꯧꯒꯗꯕꯅꯤ ꯄꯥꯎꯇꯥꯛ ꯍꯥꯏꯗꯤ ꯂꯧꯁꯤꯡ ꯌꯥꯝ ꯇꯥꯛꯄꯤꯕꯗꯣ ꯃꯊꯪꯒꯤ ꯃꯥꯏꯜꯁ꯭ꯇꯣꯟ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 100K ꯊꯨꯅ ꯌꯧꯕ ꯉꯝꯕ ꯑꯣꯏꯔꯣ ꯍꯣꯏ ꯑꯣꯏꯖꯔꯒꯦ Hello đi cài. Hello đi, đã đang đang chơi. ꯑꯗ ꯃꯦꯟ ꯌꯥꯎꯔꯣꯏ ꯀꯦꯛ ꯀꯛꯄ ꯈꯪꯗꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯑꯁꯣꯝꯗ ꯁꯦꯝꯃꯛꯑꯣꯀꯣ ꯃꯤꯗꯒꯤ ꯇꯦꯛ ꯑꯣꯏꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦꯕ Anh in đi. Giờ tôi biết thôi. Mỗi cái phải nó xem đi. Nào xem nào. ꯆꯟꯕ ꯃꯇꯝꯗ Đây chị phải xài được. Mang cái mềm chứ. Là thế kia, đẹp. Trên cái bé. 하버드 큰데나고 거실이 로에 Cô nó cô rồi nó kìa. Anh ơi, nó còn nó cô rồi. 100K thuna yauro double layer cake tawdaba ꯍꯣꯏ ꯕꯕꯥꯗ ꯏꯂꯝꯁꯤꯂꯣ ꯅꯥꯎꯆꯥꯒ ꯕꯕꯥꯒ ꯏꯂꯝ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤꯅꯤꯀꯣ ꯅꯥꯎꯆꯥꯒ ꯑꯩꯅ ꯍꯥꯏꯕ ꯌꯧꯕ ꯅꯠꯇ꯭ꯔꯣ ꯏꯅꯥꯎꯄꯥꯗ ꯁꯤ ꯂꯩꯔꯦ ꯃꯁꯥ ꯐꯕꯗꯣ ꯃꯥ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯀꯣꯛꯂꯨꯗꯤ ꯈꯔ ꯐꯥꯔꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯑꯗꯒꯤ ꯑꯩꯅ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯖꯩꯌꯦꯅ ꯈꯜꯂꯒ ꯇꯥꯕꯤꯔꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯩꯇ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯅꯝꯃꯒꯤ ꯏꯁꯩꯁꯦ ꯑꯍꯥꯟꯕ ꯁꯛꯆꯕ ꯏꯁꯩꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯍꯥꯟꯕ ꯏꯁꯩꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯇꯧꯋꯦ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤꯅꯦ ꯍꯥꯏꯕ ꯊꯥꯒꯠꯄꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯏꯁꯩ ꯔꯦꯀꯣꯔꯠ ꯇꯧꯕꯝꯗ ꯆꯠꯂꯦꯕ ꯑꯗꯣ ꯏꯅꯝꯃꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯁꯩꯗꯣ ꯁꯛꯇꯣꯔꯛꯑꯒ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯁꯛꯄ ꯂꯣꯏꯔꯒ ꯔꯦꯀꯣꯔꯠ ꯇꯧꯕꯝꯗ ꯊꯥꯗꯣꯔꯛꯄꯗꯨꯗ ꯑꯩ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯪꯂꯩꯗ ꯃꯪꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁꯛꯇꯣꯔꯛꯄꯗꯨꯗ ꯏꯁꯩꯗꯣ ꯇꯨ ꯆꯨꯡꯕꯗꯣ ꯍꯥꯏꯗꯤ ꯊꯥꯖꯗꯕꯗꯣ ꯑꯗꯣ ꯐꯗꯤ ꯐꯖꯕꯅꯦ ꯃꯌꯥꯝ ꯏꯁꯩꯗꯣ ꯇꯥꯃꯤꯟꯅꯔꯁꯦ ꯔꯤꯜꯁ ꯑꯣꯏꯅꯁꯨ ꯅꯝꯃꯒ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯔꯤल्स ꯅꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯣ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯥꯏ ꯕꯥꯏ